कांग्रेस बीजेपी की वाफम तोलगा मणिपुर की मियाम कन्ननब होटनसी हाइना एमएलए नासिर फोंदोख्रे ngasi assembly station da JDU की ngairaba MLA asina makha taraduna hai mamang chahi gi me thadagi chatharakli ba kanglup ki irang na maram oiraga lambi thong sanjin bagi khudong chaba laitringai cherakta ising ichau amuk nangba asina lambi thong sing khudong chadaba mawong da leire aduna mari leinaba singna center dagi senthang niduna apikpa package ta oirabasu lambi thong sanjin bagi khongthang paikhat piu haina work minister amadi CM gi pukning chingsinkhre rural development amasung panchayati raj asi mahakna khwaidagi maru oiba department ni haina phongdokhi masida englisingani taratare taranipan kunda center na manipur gi lambi thong semjinnabagi dama kaitharakhiba crore lising ahum sizinaduna chahi nipan hena thabak paikhalakhiba contractor sing na thabak loisindaba amadi crore lising amagi changda mangba yabagi fibam lakliba sigi daita kanana pugadawri haiba wahang hangkhre lambi thong sembagi matangda rules and regulations sing leitrabara amadi thabak loisindaba contractor sing blacklist thamdriba karigino haiba wahang su thamki Center na kaitharakpa senfam sing adu mafam khangdana manghan khiba haibasi laibak thibani haiki magna makha tana water resource department ki oina crore kuntra muk thambada matik chaba senfam sing ichau thoklaba fawba senfam kaithadaba gidamak pendaba phongdokre work advisory committee ningthina mathau tawhanaba khongthang paikhat piu turel ganakna na leiriba jaga singi MLA sing work advisory committee da thau puhan biu haiba wafam sing thamki amadi loshilakpada BJP Congress tolga Manipur miyam gi yaifana ba honasi haina phongdoki parliament member mangana walk out tawkhibadu nuaitaba utki walk out tawbagi mahuta ningthina apam pam da wari sanabana hena chawkhatpa purakani haina mahaki wakhalon thamki amasong border fencing asi subnagi kilometer 450 tamak masing Mamangi lengak nasu loisilamde handaki chahi taret makhai fazilak laba lengak asina su loisilaroi dra haiba wahang hangkhre border fencing asi loisilabadi Manipur gi crisis loisanbaga manare maram asina chahi ama fana changwaidaba thabak asi athubada loisinaba yamna kanna taksinkhre sir irang sigi matangda maruoini India da अखोन खंगको मिकुप्तदी साबसोन तौरपसी कांग्रेस आइदर बीजेपी कांग्रेस ना मग हुनगनी बीजेपी ना मग हुनगनी तौबतबु सरकार पाइननब होटनब पार्टी एनिसिना अदुबु ऑनरेबल चीफ मिनिस्टर न हन हाइबदा याम फजबमा सोशल मीडिया दा पार्लियामेंटेरियन निसि लेबाक सिद लेरिबा पार्टी पुनमक्सी भारत पु सेवा तौगेन हेन फबल लमजेन तानबनि अमरोमदा हाइर पार्लियामेंट लोरब कालदा ऑनरेबल मेंबर मयाम फोटो सेशन तौदना प्राइम मिनिस्टर होम मिनिस्टर टोपिनै हाइबदु अदुगुम लेबाक सिगि दम खल्लदी सर खनरसु लाउनरसु फम्मगा लाउनरमगति हेन नुंगाइगदबनेना सुम खनजब सर वागाउ तौबगी अमगी मुहुत्ता फमिनरगा अखोय सीमा पामी सीमा तौहन्निंगेन अदुबु फेंसिंग से कैंसर दसु अर्लियर स्टेज सेकेंड स्टेज लास्ट स्टेज हाइबा मदि लैसा सर कांग्रेस की मतमदा चही 35 दो लोइरमदेना सर बीजेपी की सु चही 35 से फेंसिंग सी लोइरोइदौरिब्रा ऑनरेबल प्राइम मिनिस्टर नो ऑनरेबल होम मिनिस्टर न फेंसिंग की मतंग से करी थंबीरी सर हंदक की सही 10 सिदा मगोइद्रदी मथंग अमकी लाकदोरिबा मथंग की सरकार दुदना ऑनरेबल चीफ मिनिस्टर न तामोना करियेना मग 2027 की मथंग की असेंबली दना फेंसिंग सी करम मतंद लोसिनगनेना महाबी दौरी सर ममांग नन तोरम देना हुजिक लोसि लोइदौरिब्रा सिनि सर यारगदी सर मसी अथुबद लोसिनबा मतंदा मणिपुर की इंडिजिनस सिंग सी कन्नबगे तो मचाग मोइनी अदुना ऑनरेबल चीफ मिनिस्टर न ऑनरेबल प्राइम मिनिस्टर अमसुंग होम मिनिस्टर का तानबिरगा मणिपुर की किलोमीटर 480 से स्टेट गवर्नमेंट न प्लान दगी खाइदोगा सु मणिपुर कन्ननबगी दम फेंसिंग लोइबा मतम से सा चही अम चंगी आइदि लेतबनी अदुना ऑनरेबल चीफ मिनिस्टर न मसीदि मणिपुर प्रजा की खल्लगा फेंसिंग सी अथुबद लोइसिनबा होनबियु